ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯗꯣ ꯑꯩꯒꯤ ꯃꯤꯅꯤ ꯂꯩꯀꯣꯜ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯂꯩ ꯅꯨꯡ ꯊꯥꯕꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯣꯔꯀꯤꯠ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯠꯂꯤꯕꯅꯤ ꯑꯗꯨꯒꯅꯦ ꯁꯤꯁꯦ ꯀꯕꯣꯛ ꯂꯩ ꯉꯥꯛꯇꯅꯤ ꯃꯥꯁꯦ ꯐꯖꯅ ꯄꯣꯝꯃꯦ ꯑꯗꯣ ꯁꯥꯠꯄꯨꯗꯤ ꯁꯥꯠꯇ꯭ꯔꯤꯀꯣ ꯁꯥꯠꯂꯛꯑꯅꯤ ꯂꯩ ꯃꯈꯣꯡꯁꯦ ꯁꯦꯡꯕ ꯁꯪꯅꯗ꯭ꯔꯦꯕ ꯊꯕꯛ ꯆꯠꯄꯁꯤꯒꯀꯣ ꯆꯤꯟꯗꯅ ꯑꯗꯨꯒ ꯍꯩꯅꯧꯁꯨ ꯐꯖꯅ ꯄꯥꯟꯕ ꯍꯧꯔꯛꯑꯅꯤꯕꯀꯣ ꯁꯤ ꯈꯥꯒꯤ ꯂꯩꯍꯥꯎꯁꯦ ꯑꯉꯧꯕꯁꯨ ꯌꯥꯎꯏ ꯑꯉꯥꯡꯕꯁꯨ ꯌꯥꯎꯏ ꯃꯥ ꯐꯖꯅ ꯁꯥꯠꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯁꯤꯖꯟ ꯂꯩꯇꯅ ꯑꯗꯨꯝ ꯁꯥꯠ ꯂꯩꯕ ꯂꯩ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯗꯨꯛꯀ ꯊꯥꯕꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯕ ꯂꯩ ꯑꯣꯏꯔꯦ ꯃꯁꯤꯃ ꯑꯇꯣꯞꯄ ꯑꯃꯨꯛ ꯁꯥꯠꯇꯦ ꯌꯦꯡꯍꯟꯒꯦ ꯁꯤꯅ ꯂꯩꯍꯥꯎꯅꯦꯕꯀꯣ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯃ ꯁꯥꯠꯂꯝꯃꯒ ꯂꯩꯃꯟ ꯆꯟꯈ꯭ꯔꯤꯅꯤ ꯃꯌꯥꯝ ꯄꯣꯝꯃꯦ ꯂꯩꯍꯥꯎꯁꯦ ꯁꯤꯅꯅꯦ ꯆꯦꯔꯩꯁꯦ ꯄꯥꯝꯕꯤ ꯑꯃꯗ ꯃꯆꯨ ꯃꯆꯨꯅꯤ ꯃꯥꯅ ꯁꯥꯠꯇꯣꯏꯁꯦ ꯁꯤ ꯂꯩꯁꯦ ꯋꯥꯏꯠ ꯂꯩꯔꯦ ꯄꯤꯡ ꯂꯩꯔꯦ ꯔꯦꯠ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯀꯥꯁꯦ ꯐꯖꯅ ꯄꯥꯟꯗ꯭ꯔꯣ ꯁꯤꯃꯗꯤ ꯉꯥꯡꯉꯦ ꯈꯨꯏꯔꯦ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯌꯥꯝ ꯉꯛꯄ ꯃꯁꯤꯒꯤ ꯍꯩꯅꯧꯁꯦ ꯁꯤ ꯃꯈꯣꯡꯁꯤ ꯂꯩꯔꯦ ꯁꯤ ꯐ꯭ꯂꯣꯔ ꯂꯣꯏ ꯇꯧꯁꯜꯂꯤꯅꯤꯗꯅꯀꯣ ꯑꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯕꯨ ꯇꯤꯟ ꯇꯥꯔꯦꯕ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯒꯤ ꯍꯩꯅꯧꯁꯤꯅ ꯄꯥꯟꯕꯁꯦꯀꯣ ꯍꯥꯎꯕꯁꯨ ꯈꯨꯍꯥꯎ ꯑꯃ ꯁꯤꯒꯤ ꯍꯩꯅꯧꯁꯦ ꯉꯁꯤꯗꯤ ꯍꯤꯡꯒꯣꯜ ꯇꯨꯔ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯌꯦꯡꯉꯁꯤ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯉꯥꯛꯇꯅꯤ ꯑꯩꯅ ꯎꯠꯂꯤꯁꯦ ꯁꯤꯁꯤꯅꯅꯦ ꯄꯨꯔꯥ ꯆꯝꯄ꯭ꯔꯥꯗꯤ ꯃꯥꯟꯕꯅꯤ ꯀꯩꯅꯣ ꯐꯧ ꯍꯩꯔꯤ ꯐꯖꯅ ꯄꯥꯜꯂꯦ ꯁꯤꯁꯨ ꯅꯄꯥꯛꯄꯤ ꯀꯩꯀꯥ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯑꯩ ꯉꯁꯤ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯅꯝꯗꯣꯏꯅꯦ ꯁꯤꯁꯦ ꯍꯦꯛꯑꯀꯥꯟꯗ ꯐꯖꯅ ꯑꯗꯨꯒꯅꯦ ꯑꯩ ꯍꯧꯖꯤꯛꯀꯤꯗꯨꯅ ꯌꯨꯝꯁꯤꯡꯗ ꯍꯧꯕ ꯂꯩꯔꯦꯗꯅ ꯁ꯭ꯋꯥꯏꯁꯤꯅ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯂꯝꯕꯤ ꯀꯩꯀꯥꯁꯦ ꯄꯨꯡꯗꯣꯟ ꯀꯩꯀꯥ ꯃꯌꯥꯝ ꯍꯧꯔꯦ ꯍꯩꯈꯥꯁꯨ ꯃꯌꯥꯝ ꯄꯥꯜꯂꯛꯑꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯤꯡꯒꯣꯜ ꯌꯥꯝ ꯆꯥꯎꯅ ꯂꯩꯌꯦꯕꯀꯣ ꯍꯤꯡꯒꯣꯜ ꯐꯖꯅ ꯎꯠꯂꯛꯀꯦ ꯍꯩꯅꯧ ꯉꯥꯛꯇꯅꯤ ꯁꯤꯗ ꯄꯥꯜꯂꯛꯏꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯑꯩ ꯀꯩꯅꯣꯗ ꯆꯠꯀꯦꯀꯣ ꯑꯇꯣꯞꯄ ꯌꯦꯡꯒꯦ ꯉꯁꯤꯁꯦ ꯁꯟꯗꯦ ꯑꯣꯏꯕꯁꯤꯗꯅꯦ ꯍꯤꯡꯒꯣꯜ ꯀꯩꯀꯥꯁꯦ ꯁꯨꯝ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯆꯝꯄ꯭ꯔꯥ ꯁꯤꯁꯨ ꯐꯖꯅ ꯄꯥꯜꯂꯦ ꯅꯦꯝꯇ꯭ꯔꯤꯛ ꯅꯦꯝꯃꯒꯀꯣ ꯍꯩ ꯃꯈꯜꯁꯦ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯍꯦꯟꯅ ꯄꯥꯜꯂꯝꯃꯤꯅꯦ ꯍꯧꯖꯤꯛꯇꯤ ꯁꯤ ꯌꯨꯝ ꯅꯨꯡ ꯁꯥꯖꯜꯂꯛꯄꯒꯤ ꯈꯔꯕꯨ ꯍꯟꯊꯔꯦ ꯁꯤꯁꯨꯅꯦ ꯍꯩꯅꯧꯖꯣꯝ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯔꯝꯕꯅꯤ ꯌꯥꯟꯊꯠꯈ꯭ꯔꯦ ꯍꯩꯖ꯭ꯔꯥꯡ ꯀꯩꯀꯥꯁꯤ ꯂꯩꯔꯦ ꯁꯤꯗꯩ ꯁꯤ ꯀꯕꯣꯛ ꯂꯩꯁꯤ ꯑꯃꯨꯛ ꯐꯖꯅ ꯄꯣꯝꯕ ꯍꯧꯔꯛꯑꯕꯅꯤ ꯁꯥꯠꯈꯥꯏꯔꯛꯑꯗꯕꯅꯤ ꯃꯥꯁꯨ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯁꯦ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯀꯣ ꯐꯖꯅ ꯎꯠꯂꯛꯀꯦꯀꯣ ꯑꯩ ꯌꯥꯎꯗꯕꯤꯗ ꯂꯣꯏꯅ ꯀꯣꯏꯕ ꯆꯠꯀꯦ ꯀꯥꯐꯣꯏꯗꯒꯤ ꯍꯧꯔꯦ ꯁꯤꯗ ꯃꯥꯜꯍꯩ ꯄꯥꯝꯕꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯦ ꯃꯝꯖꯜꯂꯛꯑꯦ ꯑꯗꯨꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯉꯥꯛꯇꯅꯤꯀꯣ ꯀꯣꯕꯤ ꯑꯩꯈꯣꯏ ꯕꯣꯛꯅ ꯊꯥꯕꯅꯦ ꯁꯤꯅ ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯊꯥꯕ ꯈꯣꯠꯄ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯍꯟꯗꯛꯇꯤ ꯌꯥꯝꯕꯨ ꯊꯥꯗ꯭ꯔꯕꯅꯤ ꯁꯤꯅ ꯍꯋꯥꯏ ꯀꯩꯀꯥ ꯐꯨꯛꯇꯣꯛꯈꯤꯕꯩꯅꯦꯕ ꯄꯨꯡꯁꯪ ꯁꯪꯕ ꯃꯇꯝ ꯌꯥꯎꯋꯦ ꯁ꯭ꯋꯥꯏꯁꯦ ꯂꯣꯏ ꯀꯣꯝꯅꯤ ꯍꯋꯥꯏꯟꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯐꯨꯛꯈꯤꯕ ꯃꯇꯝ ꯇꯤꯜꯍꯧ ꯆꯅꯝ ꯂꯣꯏꯅ ꯃꯔꯨ ꯂꯣꯛꯑ ꯊꯝꯈ꯭ꯔꯕꯅꯦꯕ ꯕꯤꯠꯔꯨꯠ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯤꯗ ꯋꯥꯇꯔꯃꯦꯂꯟ ꯍꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯇꯔꯃꯦꯂꯟ ꯈꯣꯏ ꯃꯥꯅ ꯈꯔ ꯑꯃꯒ ꯍꯨꯜꯂꯤꯀꯣ ꯑꯗꯩꯗꯤ ꯁꯤ ꯃꯥꯏꯔꯦꯟ ꯃꯆꯥ ꯃꯆꯥꯗꯣ ꯌꯥꯎꯔꯕꯅꯤ ꯁ꯭ꯋꯥꯏꯁꯦ ꯁꯤꯁꯤꯅ ꯀꯣꯕꯤ ꯃꯔꯨ ꯐꯨꯛꯈꯤꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀꯣꯕꯤ ꯐꯨꯜ ꯂꯣꯏ ꯀꯥꯔꯝꯃꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯕ꯭ꯔꯣꯀꯣꯂꯤꯒꯥꯗꯣ ꯀꯣꯕꯤꯁꯦ ꯁꯣꯝꯗꯁꯨ ꯈꯔ ꯑꯗꯨꯝ ꯍꯧꯔꯤ ꯁꯤꯗꯁꯨ ꯂꯩꯔꯦ ꯇꯨ ꯄꯔꯦꯡ ꯁꯤ ꯂꯩꯔꯦꯀꯣ ꯍꯋꯥꯏ ꯀꯩꯀꯥ ꯍꯧꯒꯠꯂꯦ ꯑꯩꯈꯣꯏ ꯁꯤꯁꯨ ꯍꯋꯥꯏꯟꯕꯤ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯔꯝꯃꯒ ꯂꯣꯏ ꯂꯣꯏꯈ꯭ꯔꯦ ꯑꯁꯤꯗ ꯁꯪꯒꯣꯜ ꯁꯟ ꯑꯆꯧꯕ ꯑꯃ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜ ꯑꯀꯣꯏꯕꯅꯤ ꯑꯗꯨꯒ ꯁꯤꯗꯅꯅꯦ ꯑꯩꯈꯣꯏ ꯄꯨꯄꯨꯅꯅꯦ ꯇꯣꯉꯥꯟꯅ ꯃꯩꯇꯩ ꯉꯥꯅꯨ ꯂꯣꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯗꯨꯝ ꯇꯥꯍꯟꯕꯤꯗꯣ ꯁꯤꯖꯤꯟꯅꯕ ꯄꯨꯈ꯭ꯔꯤ ꯑꯣꯏꯗ꯭ꯔꯦꯕ ꯁꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯀꯩꯀꯥꯒꯤ ꯏꯁꯤꯡ ꯆꯥꯏꯅꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒ ꯉꯥꯅꯨ ꯑꯗꯨꯝ ꯊꯥꯗꯔꯒ ꯂꯣꯏꯕꯤꯗꯣ ꯃꯔꯨꯝ ꯀꯣꯛꯄꯤ ꯑꯗꯨ ꯑꯣꯏ
ꯀꯣꯕꯤꯁꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯍꯩꯅꯧ ꯀꯩꯀꯥ ꯃꯌꯥꯝ ꯍꯧꯔꯦ ꯑꯩ ꯑꯃꯨꯛ ꯁꯤ ꯂꯩꯔꯦ ꯑꯩꯁꯦ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯅꯝꯗꯕ ꯑꯗꯩ ꯁꯟꯗꯦꯒꯤ ꯊꯕꯛꯀ ꯆꯠꯇꯕꯁꯤꯗ ꯑꯩ ꯉꯁꯤꯁꯦ ꯕꯦꯁꯣꯟ ꯄꯥꯛꯅꯝ ꯑꯃ ꯅꯝꯃꯒꯅꯦ ꯁꯧꯒ꯭ꯔꯤ ꯊꯣꯡꯒꯦ ꯇꯧꯅꯦꯕ ꯑꯗ ꯁꯧꯒ꯭ꯔꯤ ꯍꯦꯛꯄ ꯊꯣꯛꯂꯛꯄꯅꯦꯕ ꯁꯧꯒ꯭ꯔꯤ ꯃꯆꯥ ꯃꯆꯥ ꯄꯥꯝꯕꯤ ꯃꯆꯥ ꯑꯣꯏꯅ ꯐꯨꯛꯇꯣꯏꯅꯦ ꯑꯗꯩꯗ ꯁꯨꯝ ꯍꯤꯡꯒꯣꯜꯒꯤ ꯀꯩ ꯚꯤꯗꯤꯑꯣ ꯅꯝꯗꯕꯁꯨ ꯀꯨꯏꯔꯦ ꯅꯝꯅꯤꯡꯉꯛꯄꯗꯣ ꯆꯨꯝꯅ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯋꯥꯆꯞ ꯁ꯭ꯇꯦꯇꯁꯀꯤ ꯅꯝꯃꯝꯕꯅꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯑꯁ ꯑꯩ ꯌꯨꯇ꯭ꯌꯨꯕꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣꯅ ꯈꯜꯂꯀꯥꯟꯗꯅꯦ ꯅꯝꯃꯛꯄꯅꯤꯗ ꯁꯨꯝ ꯃꯇꯨꯡꯗ ꯑꯩꯅ ꯍꯦꯛ ꯁꯣꯔꯠ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯃꯇꯦꯛ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯅꯝꯕꯗꯣ ꯑꯃꯨꯛ ꯅꯝꯃꯒ ꯊꯥꯒꯠꯂꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩꯒꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯕ꯭ꯂꯣꯛꯃꯛ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯤꯡꯒꯣꯜ ꯀꯩꯀꯥ ꯍꯣꯝ ꯇꯨꯔꯁꯨ ꯅꯠꯇ꯭ꯔꯦ ꯑꯩꯒꯤꯁꯦ ꯁꯨꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤꯕ ꯑꯗꯨꯅꯤ ꯍꯤꯡꯒꯣꯜ ꯑꯀꯣꯏꯕ ꯀꯩꯀꯥꯁꯦ ꯑꯗꯣ ꯍꯩ ꯔꯥ ꯑꯗꯩꯗꯤ ꯃꯅꯥ ꯃꯁꯤꯡ ꯌꯥꯝ ꯐꯔꯀꯥꯟꯁꯦ ꯁꯤꯗ ꯑꯃꯨꯛ ꯃꯌꯥꯝꯗ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯂꯩ ꯐꯖ ꯐꯖꯕ ꯂꯩ ꯆꯥꯔ ꯌꯣꯟꯐꯝ ꯀꯩꯀꯥ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯩ ꯅꯨꯡ ꯊꯥꯕꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ